Ibudok Tangzing Haraubada Tonganba Makalamagi Zagoi Sakibadu Lale Haina Sengtorakli. Ngarang Ibudok Tangzing Haraubugi Toronga Marilena, Resape Nutrition Center Moirangna La Haraubuga Marilena Dabazagoi Makalamat Saruba Duga, Marilena Miam the Lale, Soikre Haina Sengtokre, Panbayabadi, Mahauro Dagi, Hauna, Puari, Sagona Duna Laklaba Moirangi, Ibudok Tangzing Harau Pamda, Tonganba Makalamagi Zagoi Mio Kiana, Sakiba video social media the viral Oirakibani, viral Satuna Leba Miam the Lana Ukiba Tong Adugi Matanga Center Asigi Kos Leiprakom Ganeshwar Masamona Ibudok Tangzing Lai Konungda Laktuna Tangzing Seba Mandal Office da Lebak Miyamda Media ki Khutangda Landkre Haina Sengdorakli Laibak Mang Naba Purup Mutat Naba Lai Harau Ribra Haina Ukalna Thamlakli Aikhui Meitei ni Haina Lairiba Kangbu Asi Isagi Nat Chatnabi Laining Laisol Pijet Laiting Jagoi Isai Puwari Amadi Khunai Lon Singba Kaya Asi Sagonaba Maramna Malengi Manungda Apikpa Purup Ama Oibagi Sauthokna Hinglibani Haina Ukalna Thadrokpa Zerolamana Haide Zerolasina Makatana Haidebana Purup Ama Oibagi Laifam Thokpa Masak Sagonaba Maramna Meitei Akoina Purup Amani Haibani Atai Mangkrabasu Lai Harauba Asimatadi Hingli Khantuna Kanna Honaringai Tanza Asida Ibudo Moirang Tangzing Haraubuda Sagagi Maital Asiba Karana Lai Haraubabu Zumba Songbo eno Ontokuna Sathakiba Thawong Asima Aikoi Purup Asigi Luraba Tanfamasida Kujinda Yuba Tumni Haina Lawi Lai Haraubabu Aerobic Song Pamni Khanda Thawai Tana Aerobic Song Tuna Purup Asibu Malengi Miyamda Masat Laitaba Manat Jawdabu eno Uhankiba Aerobic Center Konjangbom Lekai Marilena Basing Tang Kunga Taruki Nungtil Pung Ani Taba Matamda Ukalgi Mayai Losangda Laktuna Wakal Taminana Bohona Biu Laibak Asibu Miyam Asibu Karisu Laitana Khanduna Taukiba Thabak Adu Pause Kharada electronic media natraga social media da sengdok sanaraga loishenba yaroi maru oiribadi lebaki dama miyamna ahing tumnadriba matam asigi khudong chaba lauraga lai haraubabu khongoina kiba wakhalon aduni maram aduna pijariba matam asigi manungda matam chana laktuna wakhal taminabana khwaidagi hena phagani haidi Kokomi ki civil disobedience movement ki khongsang haukre Ras Baban tamna thomjinna bohonabada police ka mukna kre miyo kya sokle haidi Thasagi Kunsiruli Festival Hoba Numita, DIPR Sinduna, MSD bus the Palmi Timama Puraga Thoramadu Cabres Tawasatpada, Infal Ukrulabigi, Gual Tabida Duty Toramba, Marisuba, Maha Regiment Kambuna bus Adu the Manipur Haina Tariba to Mutakadabani Haina, I think Bapiki Batodok Adugi Mayota Kokomina Changsalaki but civil disobedience movement Gikongzang Hena Kansan Kray, Kokomi Nangarang Mangzona Lautoki Bagimatungina, Nasi Kwaraman Kaitelgi Masingalona, Governor Tamna Thomzenaba, Ras Baban Tamna Haigalaki, Rally Adu Saruk Yakiba Singla Secretary Singla Palmi Singla Satakiba Todo Aduga Mari Lenana, Manipur Governor Namiam the Lale Hajagadabane, Manipur Police ki DGP Security Advisor Masung Chief Secretary resigned Tawadabane Haina Kolaukiasu Lauke, Adumonamak Rally Aduna, BT Road ki Congress Baban Mapaya Ropada, RAF Yauna Yamlapa Security Force ki Kambuna Tatuna Tamke, Todo Adu the Kaitel Family by Imaibel Singamasung, Security Force ki Marta Zauna Mukna Batoke, Lunana Security Force ki Maikai de tear gas cell amasung smoke bomb lang sindona rally adubu thugai ke thodok adu da miyo ke asok tuna laikana ke loinana yamlaba security force ki kangbu aduna rally adubu tan khai ke press na phangmo paw ki matung ina di thodok adu da sokiba singi manung da kurai hekru makhong da gi nandaibam santi sahi humdraga ni thoi wangkhai da gi ningthaujam priya sahi ni phugani thoi khongman mangjil mamang da gi takhel sangbam gyaneshwari sahi yangkhai ni pan amasung singjamai thoksom laikai da gi thoksom gita sahi ni phugamari kauba Mio Amasu Yaudi, Wahang Kaidaki Chu, Yamlaban Pising Kolau Kayagalina, Ras Baban Tamna, Haigalake, Adumapu, Hide Bamio Kangbu Adusu Kashampa Traffic Junction, the Tatuna Makatana Sanhanki Day, Konung Mamang Lomdagi Yamlabamera Pibisanga Governor Tamna Tomzin Nabalaki Rally Amasu, Security na Tatuna Tamke, Taudo other the Secretary Amasu Rally Lakibasanga Dugi Marakta, Mugna Batoke, Amaronda, Nasidagi Hauna Kokomina Sanction Kiba Civil Disobedience Movement, Kongzanga Marilena, Kokomi Convener at Tobana High Kibada, Kokomina Lautoki Bagimatongina, Nasi Ahan Roina, Imasing Democratic Oina Sangsilba Kongzanga da, Security Force Singna, Satakibaka, and Batong Singada, Democratic Oibamong Sangsin Bakongzanga, Kahena Atimba Piba Masung, Monk Bomna Singba, Kapsinduna Kahena, Hingsag Oiba Tawong Sing Satabaki Tawong Asitobigano, Sangsilba Kongzanga Simiam Gidamakani, Amorom the Miam Taliba Dimanasi, Leba Asibu Ikaiba Pirakiba Oibana, negotiate Torogolution by Yaba Pibam Adu Oide, Sangsin Gadodiba Kongjang Asi Matam Sang Sangsin Gadaba Oibana, Yariba Makai non-violence Oiba Kongjang the Sangsin Si Haina so Apple Tauke.
Laibak asida temsingnarakliba mitopsing amata oina thengnaminnabagi tangai phadaba leire haina sanayamana phongdokkhre. Isa isagi oiba wakhalon pumnamak thaduktuna laibak asida temsingnarakliba mitopsing amata oina thengnaminnabagi tangai phadaba leire haina UNLF ki former chairman RK sanayamana phongdokkhre. Manipur gi apunba saktam ngangnabagi khul ngakpa chatpada thawaina pontha pikhaba thauba bias ningthaujam gi mitam mama ngasi maibam lotpusingda maikhom hangdoktuna haikaleka tambagi thoramda RK sanayamana wafam asi phongdokhibane bias ningthaujam memorial trust peace committee kanglepak Manipur amasung lamdam adugi maira paibisingna sinduna pangthokiba thoram aduga mari leinana mahakna makha tana haikibada miyam ngak senab leiriba security force singa sina miyamda tana tanaduna phaba punba amasung hatpa torapa tarabadi ekhoi kari phirep lawfam thokpage haibase khanthaningai oiba masa ama oirakle ngase ekoina thengnariba temsingnabasing asidagi henba kaya ama tholakhigane maramaduna miyam punna thengnaminanabagi damak sem saduna leibagi tangai fadaba lei haike thauramadu da isam ge hanage president and Rajendro bias ningthaujam memorial trust ke chairman ti khaba khuman Anul Ismapur district ki president and Pramo UPC number women wing ke secretary and Premilasu Sarugya ki haide Manipur wathoki matangda me kunga tareta kokomi gi mihut kangbu amana MIC gi mihut singa unagadawre state asida hojik thokliba wathok asiga mari lenana thasi gi kunga tareta New Delhi da kokomi gi mihut kangbu amaga Bharat Sarkar ki Ministry of Home Affairs ki officials singa akhanaba mifam pangthokadawre meeting asi thasi gi ahumda Imphal gi khumal lampak ta pangthokiba itihasik oiba Manipur People's Convention na lawkiba warep adugi makha taba khongjang gi saruk amane Ministry of Home Affairs ki officials singa unabada da kokomi ge convener na lusungba miyoi tare na saba delegation amana saruk yagane convener asina akhanaba mifam adugi damak Imphal thadokrabasu laihoriba coordinating committee ki members singna women front amasung kokomi students front ka loinana hojik sathariba public agitation asi makha tana sathagane Ministry of Home Affairs na sathagadoriba mifam asida kokomi gi maikaidagi Manipur da tholiba wathok asiga mari leinana pending leiriba political amasung security process singi matangda pukhatkane masigi matakta handak gwaltabi da thokiba thodok amasung maduna maram oiraga miyam da tang tadaba phibam ama mayokna halagliba thodok adugi matang yauna thodok asigi matangda Manipur gi governor na karimata thausadana leibadagi miyam gi asawba amasung pendaba hengalagliba kaya asigi matangda pukhatkadawre amaromda kokomi gi maikaidagi thodok aduga mari leinana ngasi sathakiba santi oba khongjang aduda security force ki maikaidagi mock bomb amasung tear gas cells singkaptuna asopa nangan khibagi thodok adusu yaningdaba phongdokle maramaduna meeting aduda kokomi gi maikaidagi Manipur miyamda ikaiba pikiba dugidama governor na public apology taunaba Manipur gi chief secretary DGP amasung security advisor resign taunaba amasung ngasi sathakiba santi oiba khongjang aduda security force na kahenba thongching sathakiba dugi matangda pukhatkani hairi Army na Manipur thaba wahi muthatkadabani haikibadudha MLA sing tumina laisaliba karigino haina Joy Chandra na hangkre thasagi kunda ukhulda pangthopa manga suba Siroi Lili festival hodokpa thoronggi coverage satpa paumni singla tongba MST gi bus kwaltabi da Army na khamlaga gari aduda thariba Manipur haba wahi adu muthatrabade gari thauba yaroi haina athingba thamkibadu gi matangda lamdam asagi MLA singna akanba wa amata ngasi phawba ngangdriba sigi maram leibak miyamda sengdokadabani haina Justice Committee on Anglo-Manipur War 1891 ki chairman Joy Chandra konthaujamna phongdokkhre MLA Hompu Punsin badi araibani CSO Singhana Punsin biyo haina Govindas konthaujamna phongdokkhre Manipur da masing khangduna laileba CSO singna Manipur gi MLA Hompu amata oina punsinduna laibak ki oiba thabak tau haina lauri adubu MLA Hompu amata oina punsin badi araibani MLA Singhana Punsindringai mamangda Manipur da lairiba civil society organization CSO sing amata oina hana punsinduna laibak ki oiba thabak amata oina pangthoknaba hona biyo haina Bisnupur AC gi MLA Govindas konthaujamna Wafam masing asi Bisnupur Municipal Council ki Ward number 8 amadi 6 ki Youth Welfare Organization YWO gi nauna saba building ama sanggaba gi thoronga mari leinana MLA Govindas konthaujamna phongdokhibane MLA sing amatoina punsinaba lauriba CSO sing amatoina punsinba ngamdabadi yamna laibak thibani haina su pahana phongdokhe Gwaltabi Kuki Village Kadaida Laibagi Haibadu Village Chip ni Hairiba Ngamkhai Haukim na Mayak Seng na Taklakadabani Haina Phongdorakre Haukiba May Tara Tarukta Thokiba press statement amada Mahadev da Wungbhai Town ga mari leinana Masana Masabu Chip ni Haijaba Ngamkhai Haukim na Palliba Gwaltabi Kuki Village asigi chapchaba mafam boundary ka konana Mayak Seng na khanghanbirau haina Youth Paradise Club Gwaltabi Merapaibi Gwaltabi amadi Village Development Committee Gwaltabi ki President singna khuyek piduna press ta thadrop
ꯄꯨꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯈꯨꯟꯗꯥꯔꯛꯄꯅꯣ ꯂꯣꯏꯅꯅ ꯆꯤꯞ ꯑꯣꯏꯔꯤꯕ ꯉꯥꯝꯈꯥꯏ ꯍꯥꯎꯀꯤꯞ ꯍꯧꯖꯤꯛ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯅꯍꯥꯛꯀꯤ ꯕꯥꯏꯑꯣꯗꯥꯇꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯤꯔꯛꯎ ꯂꯣꯏꯅꯅ ꯅꯍꯥꯛꯀꯤ ꯂꯦꯇꯔ ꯍꯦꯗꯇ ꯄꯜꯂꯤꯕ ꯂꯍꯨꯡꯇꯤꯡ ꯕ꯭ꯂꯣꯛ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯦꯞꯀ ꯂꯣꯏꯅꯅ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒ꯭ꯋꯥꯜꯇꯥꯕꯤ ꯃꯩꯇꯩ ꯈꯨꯡꯒꯪ ꯑꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯥꯏꯀꯣꯠꯁꯤꯠꯀꯤ ꯃꯅꯨꯡ ꯆꯟꯅ SDO ꯁꯋꯣꯡꯕꯨꯡ ꯕ꯭ꯂꯣꯛꯀꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯗ ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏ ꯒ꯭ꯋꯥꯜꯇꯥꯕꯤ ꯃꯩꯇꯩ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛꯇ ꯊꯋꯥꯏ ꯇꯥꯡꯈꯨꯜ ꯅꯣꯡꯆꯨꯞꯇ ꯎꯔꯥꯡꯄꯥꯠ ꯈꯥꯗ ꯃꯣꯡꯂꯦꯜꯒꯥꯡ ꯑꯋꯥꯡꯂꯣꯝꯗ ꯈꯥꯃꯦꯟꯂꯣꯛ ꯒ꯭ꯋꯥꯜꯇꯥꯕꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯂꯩ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯒ꯭ꯋꯥꯜꯇꯥꯕꯤ ꯃꯩꯇꯩ ꯈꯨꯜꯒꯤ ꯑꯋꯥꯡꯂꯣꯝꯗ ꯃꯍꯥꯗꯦꯕ ꯐꯨꯔꯥꯃꯈꯣꯡ ꯅꯥꯇꯨꯝꯁꯤꯡ ꯐꯥꯎꯕ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ 202ꯒꯤ ꯅꯣꯡꯆꯨꯞꯇ JFMC ꯁꯦꯝꯗꯨꯅ ꯎ ꯋꯥ ꯊꯥꯖꯤꯟꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛꯅꯆꯤꯡꯕ ꯀꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯗꯅꯕ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯧꯈꯤꯕ ꯃꯦ 3 2023 ꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯏꯔꯥꯡꯗꯒꯤ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯃꯦ 28ꯇ ꯈꯨꯜꯃꯩ ꯊꯥꯗꯨꯅ ꯇꯥꯜꯂꯛꯈꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯉꯥꯝꯈꯥꯏ ꯍꯥꯎꯀꯤꯞꯅ ꯍꯣꯠꯅꯔꯛꯀꯅꯨ ꯃꯈꯥ ꯇꯥꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯈꯨꯜ ꯃꯃꯤꯡ ꯄꯟꯊꯣꯡꯅ ꯊꯣꯟꯖꯤꯟꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯌꯥꯒꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯇꯅꯕ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕꯁꯨ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏꯔꯤ